ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯁꯨꯇꯣꯝꯕꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝꯒꯤ ꯏꯁꯨꯇꯣꯝꯕꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯒꯤ ꯁꯥꯔꯩꯗ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯋꯥꯅ ꯈꯪꯖꯔꯛꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯗ ꯃꯅꯝꯇ ꯆꯩꯁꯤꯡ ꯈꯪꯗꯅ ꯆꯥ ꯌꯥꯛꯂꯕ ꯈꯣꯟꯗꯥ ꯀꯌꯥꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯂꯩꯁꯅꯥ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯂꯨꯅ ꯈꯟꯖꯕ ꯃꯙꯧ ꯑꯃ ꯂꯩ꯫ ꯕꯣꯔꯁꯤꯡ ꯆꯍꯤ ꯌꯥꯝꯂꯦ, ꯑꯍꯜ ꯑꯣꯏꯔꯦ, ꯃꯈ꯭ꯋꯥꯡꯁꯨ ꯀꯣꯜꯂꯤ꯫ ꯁꯤꯒꯗꯕꯒꯤ ꯅꯨꯃꯤꯠꯅ ꯍꯌꯦꯡꯇ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯥꯏ꯫ ꯂꯩꯁꯅꯥ ꯃꯄꯨꯒꯤ ꯃꯔꯨꯝꯗ ꯋꯥꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯖꯩ, ꯃꯔꯩꯖꯩ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯄꯥꯎꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯃꯥꯏꯗ ꯉꯝꯖꯔꯣꯏꯗ! ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕꯒꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯅꯨꯕ ꯑꯁꯤꯗ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯦ, ꯁꯤꯌꯨ ꯍꯥꯏꯕ ꯈꯛ ꯌꯥꯗꯦꯕ꯫ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞ ꯑꯁꯤꯅꯕꯨ ꯍꯦꯛꯇꯅ ꯍꯦꯔꯛꯏ, ꯊꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯃꯁꯤꯕꯣ? ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯃꯇꯨꯝꯃꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯃꯇꯨꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯇꯨꯝꯕꯁꯤꯗ ꯇꯨꯝꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯧꯒꯠꯂꯛꯇꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯈꯣꯏꯒꯤꯅꯦ ꯃꯁꯨ ꯃꯄꯨ ꯑꯅꯤꯁꯤꯗ ꯉꯥꯡꯅꯕꯗ ꯄꯤꯌꯥꯏꯅꯨ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯅꯤ꯫ ꯀꯔꯝ ꯀꯥꯟꯗꯅ ꯃꯥꯅ ꯁꯤꯈꯤꯗꯣꯏꯁꯦ? ꯃꯤꯔꯩ ꯍꯠꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ!" ꯂꯩꯁꯅꯥ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯃꯪꯒꯣꯜꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯃꯥꯇꯣꯟꯗ ꯍꯟꯅ ꯌꯦꯡꯂꯨꯗꯤ ꯄꯤꯌꯥꯏꯅꯨꯅ: "ꯉꯥꯏꯈꯣ, ꯏꯔꯨꯒ ꯂꯨꯔꯤꯕꯗꯨꯅ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ? ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯏꯃꯥ!" "ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ! ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤ, ꯆꯠꯄ ꯌꯥꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪ ꯈꯨꯕꯩ ꯑꯃꯠꯇ ꯆꯥꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯀꯅꯤ, ꯌꯨꯝ ꯁꯪ." "ꯏꯃꯥ, ꯉꯁꯤꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥꯟ ꯏꯙꯧꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯕ ꯃꯥꯏꯕꯤꯗꯨꯅ ꯍꯩ ꯂꯩ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯏꯙꯧꯒꯤ ꯀꯠꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯏꯁ ꯀꯔꯤ? ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪ? ꯏꯁ, ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯥꯏꯅ! ꯀꯅꯥꯅ ꯍꯥꯏ? ꯀꯅꯥꯒꯤ ꯂꯥꯏ? ꯀꯅꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯅꯣ? ꯌꯥꯔꯣꯏ, ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ." "ꯏꯃꯥ!" "ꯑꯗꯨꯒꯅꯦ, ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ?" "ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯙꯧꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯃꯁꯤꯕꯨ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ..." "ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯝꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯦꯗꯅ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯃꯨꯛ ꯍꯟꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ." "ꯏꯃꯥ!" "ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯅꯥꯔꯤꯕꯁꯦ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯐꯒꯗꯕ ꯅꯠꯇꯦ, ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤ ꯃꯁꯤ꯫ ꯐꯔꯒꯅ ꯐꯔꯦ, ꯐꯠꯇ꯭ꯔꯒꯅ ꯀꯣꯛ ꯁꯤꯖꯈꯤꯁꯅꯤ꯫ ꯆꯍꯤ ꯌꯥꯝꯂꯦ, ꯁꯤꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯁꯤꯗꯧꯔꯕꯁꯤꯕꯨ ꯅꯪꯅꯅꯦ ꯂꯥꯏ ꯀꯣꯇꯤ 50,000 ꯈꯨꯔꯨꯝꯗꯨꯅꯁꯨ ꯀꯟꯕꯈꯛ ꯉꯝꯂꯣꯏ꯫ ꯅꯊꯧ ꯂꯩꯇꯕ ꯃꯤꯗꯧꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯑꯍꯥꯎ ꯑꯊꯨꯝ ꯂꯩꯔꯨꯒꯦ ꯀꯥꯏꯅ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ." "ꯏꯃꯥ, ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯍꯥꯏꯔꯕꯁꯨ ꯅꯆꯥ ꯑꯣꯏꯖꯒꯦ꯫ ꯉꯁꯤꯗꯪꯗꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠ ꯆꯩꯗꯣ ꯂꯩꯔꯒ ꯈꯨꯔꯨꯝꯖꯒꯦ꯫ ꯏꯙꯧꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ." "ꯃꯁꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯉꯥꯡꯗꯨ ꯂꯩꯅꯦ ꯃꯁꯦ꯫ ꯅꯪ ꯈꯨꯕꯥꯛ ꯆꯥꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯥꯞꯄꯗꯨ ꯁꯦꯟꯗ꯭ꯔꯥꯅꯔꯕ꯭ꯔꯅꯦꯍꯦ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ." "ꯏꯃꯥ, ꯉꯁꯤꯗꯪꯗꯤ..." "ꯅꯪꯒꯤꯁꯤ ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔꯣ ꯉꯥꯏꯔꯤꯁꯦ? ꯑꯩꯅ ꯁꯦꯜ ꯂꯩꯇꯦ, ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯅ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯗꯣꯏꯕ? ꯅꯗꯧ ꯍꯅꯨꯕꯁꯤꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯁꯦꯜꯗꯤ ꯅꯪ ꯂꯩꯔꯤꯅꯤꯅꯦ꯫ ꯌꯥꯔꯣꯏ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄꯁꯨ ꯌꯥꯔꯣꯏ, ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯊꯕꯛ ꯍꯦꯛ ꯇꯧꯔꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯈꯛ ꯍꯥꯏꯒꯅꯨ." ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯁꯠ ꯏꯟꯈꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯉꯤ꯫ ꯅꯍꯥꯟ ꯃꯙꯧꯕꯨ ꯌꯦꯡꯂꯝꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯏꯆꯝ ꯆꯝꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗ ꯉꯁꯤ ꯊꯧꯔꯥꯡꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯌꯥꯎꯋꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯙꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝ ꯂꯩ꯫ ꯂꯩꯁꯅꯥ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯃꯙꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯐꯝ ꯂꯩ꯫ ꯃꯁꯤ ꯃꯥꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯕꯣꯔꯁꯤꯡꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯇꯧ ꯎꯕꯗ ꯏꯇꯞ ꯇꯞꯅ "ꯏꯁꯨꯇꯣꯝꯕꯤ, ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ?
Masunupi asida mahakna Isutomi haina yamna nungsina kauzay tapna mamay laysinduna. Idaw, ay kaysu tawti. Idaw da oydaba ngagno. Idaw, imaton siyam na pati. Ay buot liba magkay. Mahak yam nungay basana. Imaton na sina ay kaya popi imato oiram labadi. Nasuna kaya da nungay saram gani. Ay di ni Isutomi. Mahak asi nang mapupun na mani hay na kaluni. Asuk yam na patab. Idaw da so, mana yam na tati na tawon. Yam na pati mahak. Hay di. Adugiro, isu na thawai nungay dribadi. Hay na di lai kurum ki tawon. Aduga, ibato na yaro hay na tinglib. Kari isu kalu no Isutomi. Adugi saruk na, nangi lai di saba doy na sazaruro. Idaw, Isutomi di maramok ni. Idaw kaysu tawraroy. Idaw nang haba para daw bani. Hawak siya matam kaya asida mursing na maraybag thirabi masunupi asigidamagta wan hotnazaraki. Thainadagi hawna mahaksu tek pizet pigay na lai phadibi sarai. Mana saba lai phadibi yamna phajai mina pamnai. Masunupi na amuk tammi hawjikti laisna laidi saba yamna hairi khutloiri. Nongmagi piyayno na isaw langbadi lepte chakhumdani. Ho nakoy mayamgi hotnabada igok asi phawba hatpa sangjadre. Kari thoi haidun tawja sarino. Ai sibu nakoy mayamgi seba tawnaba yum asi lakhibadu mangai khreya. Kari nungi aine atomi haibadu oijarubano pele ai pele pong pele haibasigi. Phat amu onthokduna. Hai moramba nang sak lami daine charo lang. Hai tarba. Hek kaubaga morambasu sangsilai. Mahaki amata yauzaba masanupani masanupada muk yengduna makha tai. Hek kaunadriba makha yadriba sibu karmai tawbano. Sa leikai koy mina hankini sa. Hangang ni kaina yungi makha da sunga hek laiding de. Karino haibanida. Sao. Leikai koy bathengkini sa. Tumina phamtharaga sakri piyaino kolekai do makol ithok thokkai. Masil dudana murum sonduna honari. Kanana pu thangabdoino haiba. Hanu masida siraga ipiengadabani. Imungi thaba ikhang ama masana khangna tawsingani haibasi bakhat khangkhidrabani. Hek tawraga madau hanubasigi manakta changsilaga suru naidru leikrani. Kanana nungsini haina tawrido. Makhogi sak saruka thiroida. Masana thiraga parai sasadi. Sana mathibung phangbudi thongbireda naiswa. Ngamde. Asumna sayol ama housingtre matam masida morsing kanba ngamhodana masunupi leisna bu thadoktuna sajik matung inkre thaba mamai waikre. Leisna thamoi phira khaina maisa khangna lelhori. Tarang lai zamana maithong pumba ipa kumpa ningba kaina kapsa hori. Ayuk haiba leikje nungthil haiba leikje numidang haiba khangje kaptuna da marairi. Numidangi isik hulakpa matamni leisna soksillaba masa aduga kapagi loinai draba pirang aduga mangol aduda mathan tapham mathamui sokna kapsari. Idaw Asutomi mo thadoktuda karigi chatpara. Asutomi mo kanaga leho haibano. Idaw yaudana ay kamay ni hingdoino. Idaw ay nagmayam na nungsiye. Ay kanada idaw kauganoino. Ay kanada ay nanoino. Idaw nagamugtahalag ko ba idaw? Nagamugtahalag ko ba? Thamoy sakna asumna leiringay tanza sida matungdagi piyayno ni hekta laglai. Hey angawbiya! Thigla tanglaw asida nadom na than manggolang sikna tiyang thanawoy ba kari nungi nuni lamket piya. Kamnung sawatan kraba sikla tupang oy kraba. Si kraba na daw adubu nang na asida makapli hayraga taybang na mahalakadro. Is! Nung si kraboy na ko na daw do. Hey! Haibige! Imong manggol kanda Magi hedo na hesan ba do? Kita zaning di ay di. Mana sikri ba si Penjay? Kau kano? Taning di hari ba si? Laisna tuminalay piyayno na maghataray. Kapsiat pibe ma. Hau kano? Yingning din he. Taglaway na matam sida. Kibuki din ibe ma. Hay, ano ka niya? Ngasi ay ba namin asinagi ng ay gimang na kapayan. Sikra ba ni sikre? Ay gimang na niya nagkapayan may hari ba si? Hau kano? Hau kano hay ba ni? Ay na hari ba si kanadon? Hau kano? Ahing ni sukhangda angaw bigum nang nadaw hanubado halak naroy hawgat lo hay baningi masi yengo niya ina hawgat lo haydi hawgat lo dana
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯁꯒꯜ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯤ꯫ ꯂꯝꯀꯦꯠꯄꯤ, ꯑꯃꯨꯛ ꯍꯥꯏꯕꯗ ꯅꯥꯞꯄꯗꯨ ꯁꯤꯟꯗ꯭ꯔꯥꯗꯕ꯭ꯔꯥ? ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯌꯥꯋꯥ ꯃꯊꯛꯇꯅꯦ ꯅꯪ ꯈꯛ ꯂꯩꯒꯅꯨ꯫ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ, ꯆꯪꯉꯣ, ꯆꯪꯉꯨꯅꯤ ꯏꯃꯨꯡꯗ꯫ ꯂꯥꯛꯇꯅ ꯃꯥꯕꯨ ꯍꯦꯛꯇ ꯏꯟꯁꯤꯟꯈꯤ ꯄꯤꯌꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯑꯋꯥꯕ ꯑꯃꯗꯤ ꯃꯀꯣꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯁꯤꯒꯦꯔ ꯆꯪꯒꯦꯔ, ꯃꯌꯨꯝ ꯄꯥꯟꯈꯤꯒꯦꯔ ꯑꯃ ꯇꯧꯔꯕꯗꯤ ꯑꯩ ꯊꯋꯥꯏꯁꯦ ꯍꯔꯥꯎ ꯃꯇꯣꯜ ꯀꯣꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯗꯦꯗꯅ, ꯑꯩꯒꯤ ꯁꯥꯔꯩꯗ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯕ꯫ ꯍꯩ ꯄꯤꯌꯥꯏꯗꯨꯗꯤ ꯄꯤꯌꯥꯏꯗꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯃꯥꯇꯣꯟꯕꯨ ꯀꯤꯖꯕꯅ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥ ꯂꯥꯏꯙꯤ ꯁꯥꯕꯗꯨ ꯇꯧꯏ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯙꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯩꯁꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯃꯥꯇꯣꯟꯕꯨ ꯀꯤꯖꯕꯅ ꯃꯍꯥꯛꯀꯤ ꯁꯤꯟꯊꯥ ꯂꯥꯏꯙꯤ ꯁꯥꯕꯗꯨ ꯇꯧꯏ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯙꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯀꯣꯔꯧ ꯑꯃꯅꯤ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯈꯪꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯡꯂꯦꯟꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯨꯃ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯇꯔꯨ ꯇꯔꯨꯅ ꯅꯤꯡꯊꯤꯔꯝꯃꯤ꯫ ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯑꯃꯨꯕ ꯅꯣꯡꯂꯩꯅꯣ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯑꯗꯨꯅ ꯄꯨꯡꯀꯨꯞ ꯀꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯕꯗꯤ ꯃꯇꯥꯗꯤ ꯂꯩꯁꯅ ꯃꯪꯒꯣꯜ ꯃꯁꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯙꯤ ꯀꯟꯅ ꯁꯥꯔꯤ꯫ ꯍꯦꯛ ꯍꯦꯛ ꯃꯙꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ꯫ ꯏꯁꯨꯇꯣꯝꯕꯤ, ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦꯅꯦ꯫ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯅꯥꯄꯤ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯏꯙꯧꯅ ꯅꯪꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯍꯦꯛꯄ ꯆꯠꯀꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛ ꯃꯇꯣꯛ ꯂꯩ꯫ ꯅꯣꯡꯁꯤꯅ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯈꯪꯖꯔꯦ, ꯍꯦꯛꯄꯤꯅꯤ ꯃꯍꯥꯏ, ꯁꯨꯛꯍꯦꯛꯇꯤ ꯍꯦꯛꯇꯦ꯫ ꯅꯣꯡ ꯇꯥꯗꯧꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯅꯤ, ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯑꯣꯏꯅꯩ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯣꯔꯁꯤꯡꯅ ꯅꯣꯛꯇꯨꯅ ꯐꯤꯅ ꯌꯣꯝꯂꯤꯕ ꯁꯅꯥ ꯂꯩꯍꯥꯎꯗꯣ ꯄꯨꯟꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅ ꯍꯔꯥꯎꯕꯅ ꯂꯣꯏ꯫ ꯑꯩꯌꯥ, ꯁꯅꯥ ꯂꯩꯍꯥꯎ ꯉꯥꯛꯇꯅꯤ ꯍꯦꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯆꯤꯟ ꯊꯤꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯅꯤꯡꯕ꯭ꯔꯥ? ꯏꯁꯨꯇꯣꯝꯕꯤꯅ ꯁꯥꯎꯕꯗꯨ ꯏꯙꯧꯅ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯗ꯫ ꯏꯁꯨꯅ ꯁꯥꯎꯕꯁꯤ ꯎꯔꯒ ꯃꯥꯂꯦꯝ ꯊꯛꯈꯥ ꯑꯅꯤꯁꯦ ꯇꯨꯅ ꯅꯤꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯙꯧ ꯄꯥꯈꯠꯂꯤ꯫ ꯁꯥꯎꯒꯅꯨ, ꯅꯣꯡꯅ ꯃꯪꯕꯅꯤ꯫ ꯁꯤ ꯀꯔꯤꯒꯤ ꯂꯩꯙꯤ ꯁꯥꯕꯅꯣ? ꯏꯙꯧꯅꯦ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯒꯦ꯫ ꯏꯙꯧ, ꯑꯩ ꯁꯤ ꯍꯩꯇ꯭ꯔꯤ, ꯃꯈꯨꯠ ꯁꯦꯝꯕꯗ ꯐꯩꯔꯤꯕ ꯇꯨ ꯍꯥꯏꯗꯨꯅ ꯎꯠꯂꯤ꯫ ꯃꯗꯨꯕꯨꯗ ꯕꯣꯔꯁꯤꯡ ꯈꯪꯅꯣꯛ ꯅꯣꯛꯅꯤꯡꯂꯤ꯫ ꯍꯩꯃ, ꯏꯁꯨꯒꯤ ꯂꯩꯙꯤ ꯃꯈꯨꯠ ꯑꯁꯤꯗꯤ ꯂꯣꯏꯅ ꯐꯩꯔꯦꯗꯅ꯫ ꯃꯈꯨꯠ ꯐꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯑꯃꯠꯇ ꯂꯩꯕꯤꯔꯔꯣꯏꯕꯨ꯫ ꯁꯤ ꯏꯙꯧꯅ ꯅꯠꯇ꯭ꯔꯥ? ꯏꯙꯧꯅ ꯇꯥꯛꯄꯤꯗꯕꯩ ꯅꯠꯇ꯭ꯔꯣ? ꯇꯥꯛꯀꯅꯤ, ꯏꯙꯧꯅꯅꯦ ꯂꯣꯏꯅ ꯇꯥꯛꯀꯅꯤ꯫ ꯁꯤ ꯏꯙꯧ ꯋꯥꯔꯤ ꯂꯤꯒꯦ꯫ ꯅꯍꯥꯟ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯃꯗꯨꯒꯤ ꯃꯈꯥꯅꯤ꯫ ꯁꯤ ꯏꯙꯧꯒꯤ ꯐꯩꯒꯜꯁꯤꯗ ꯃꯣꯟꯈꯥꯡꯅꯔꯔꯣ꯫ ꯐꯝꯊꯩ꯫ ꯂꯩꯁꯅꯥꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯗꯧꯒꯤ ꯃꯇꯝꯄꯥꯛ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯙꯧꯅ ꯋꯥꯔꯤ ꯂꯤꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯥꯔꯤ꯫ ꯂꯣꯏꯃꯣꯝ ꯂꯩꯃ ꯐꯑꯣꯏꯕꯤꯅ ꯇꯥꯡꯒꯤ ꯇꯝꯐꯥ ꯑꯍꯣꯡꯕꯤꯒꯤ ꯇꯥꯏꯕꯪ ꯁꯛꯇꯝ ꯊꯥꯗꯣꯛꯇꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯏꯊꯥꯏ ꯇꯨꯔꯦꯜ ꯏꯍꯧꯔꯝ ꯂꯥꯏꯖ ꯐꯩꯅ ꯊꯠꯄꯕꯨ ꯏꯄꯥꯛ ꯂꯥꯟꯕ ꯇꯥꯔꯛꯂꯦ꯫ ꯏꯆꯦꯜ ꯀꯟꯕ ꯏꯔꯩꯗ ꯂꯥꯟꯕ ꯉꯝꯕ ꯑꯣꯏꯗꯔꯦ꯫ ꯅꯨꯔꯥꯅ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯌꯥꯔꯧ ꯁꯖꯤ ꯇꯨꯅꯥꯟꯕꯤ ꯑꯃ ꯂꯥꯏꯖꯩꯗ ꯁꯥꯟꯅꯕꯗꯨ ꯎꯔꯦ꯫ ꯌꯥꯔꯧ ꯃꯉꯣꯟꯗ ꯃꯇꯦꯡ ꯅꯤꯔꯦ꯫ ꯀꯔꯝꯕ ꯃꯄꯥꯅ ꯂꯥꯏꯖ ꯏꯆꯦꯜ ꯊꯦꯜꯂꯤ ꯍꯪꯂꯦ꯫ ꯌꯥꯔꯧ ꯁꯖꯤ ꯃꯔꯧ ꯂꯩꯔꯕꯤ ꯂꯝꯒꯤ ꯁꯖꯤ ꯇꯊꯛꯄꯤꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯍꯛꯄꯗꯤ ꯌꯥꯔꯧ ꯈꯨꯗꯣꯜ ꯀꯥꯡꯗꯨꯅ ꯄꯥꯏꯊꯦꯜꯂꯤ ꯍꯥꯏꯅ ꯏꯇꯝꯃꯤ꯫ ꯂꯥꯏꯖ ꯏꯁꯤꯡ ꯑꯊꯦꯟꯕ ꯑꯍꯛꯄꯅꯤ ꯍꯥꯏꯁꯤꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯅ ꯂꯦꯞꯇꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯏꯃꯣꯝ ꯂꯩꯃ ꯐꯑꯣꯏꯕꯤꯅ ꯀꯣꯡꯒ꯭ꯔꯦꯡꯅ ꯍꯤꯅꯥꯎ ꯑꯣꯏ, ꯀꯧꯗ꯭ꯔꯣꯡ ꯀꯣꯛꯅ ꯅꯧꯔꯦꯟ ꯑꯣꯏ, ꯈꯝꯕ꯭ꯔꯪ ꯁꯥꯛꯅ ꯍꯤꯅꯥꯎꯁꯥ, ꯂꯥꯏꯖ ꯐꯩꯅ ꯏꯔꯥꯜꯂꯛꯄꯗ ꯏꯌꯥꯏ ꯆꯟꯕꯗ ꯏꯔꯩꯅ ꯏꯔꯣꯜꯅꯨꯡꯗ ꯏꯔꯨꯞꯅꯩ꯫ ꯂꯋꯥꯏ ꯃꯟꯁꯔꯤꯛ ꯅꯥꯎꯁꯦꯛꯅ ꯂꯣꯏꯃꯣꯝ ꯃꯥꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯗꯨꯅ ꯀꯪꯐꯥꯜ ꯇꯝꯅ ꯆꯤꯡꯈꯠꯂꯦ꯫ ꯃꯊ꯭ꯋꯥꯏ ꯃꯥꯕꯨ ꯀꯟꯕꯤꯔꯦ ꯈꯣꯏꯃꯣꯝ ꯐꯑꯣꯏꯕꯤ ꯂꯩꯔꯩꯃꯅ ꯁꯥꯡꯂꯧ ꯃꯅꯥ ꯊꯦꯠꯅ ꯄꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯈꯣꯏꯅꯧ ꯌꯦꯟꯋꯥꯡꯃ ꯅꯪꯗꯤ ꯍꯌꯦꯡ ꯈꯜꯂꯩ ꯂꯧꯔꯤ ꯅꯨꯡꯗ ꯇꯥꯡꯒꯤ ꯐꯧꯒ ꯐꯧꯔꯣꯏꯗꯅ ꯂꯣꯏꯃꯣꯝ ꯐꯧꯔꯣꯟꯗꯅ ꯎꯅꯁꯤ꯫ ꯈꯣꯏꯅꯧ ꯏꯇꯥ ꯅꯥꯎꯁꯦꯛꯑꯣ, ꯅꯪꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯊꯣꯏꯌꯤ ꯑꯩꯅ ꯏꯄꯥꯟ ꯐꯥ ꯂꯣꯏꯃꯣꯝ ꯏꯅꯧ ꯆꯪꯂꯛꯃꯂꯒꯦ꯫ ꯈꯣꯏꯅꯧ ꯏꯇꯥ ꯅꯥꯎꯁꯦꯛꯑꯣ, ꯅꯪꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯊꯣꯏꯌꯤ ꯑꯩꯅ ꯏꯄꯥꯟ ꯐꯥ
ꯂꯣꯏꯃꯣꯝ ꯏꯅꯧ ꯁꯣꯡꯂꯛꯄꯗ ꯅꯥꯀꯦ ꯍꯥꯊꯥ ꯅꯔꯨꯝꯀꯣꯛ ꯅꯪꯅ ꯇꯥꯕ ꯃꯐꯝꯕꯨ ꯐꯧꯕꯣꯟ ꯐꯕ ꯑꯣꯏꯁꯅꯨ ꯁꯪꯂꯧ ꯀꯧꯗ꯭ꯔꯣꯡꯀꯣꯟ ꯏꯇꯥ ꯅꯪꯅꯤ ꯈꯣꯡꯕꯥꯟ ꯆꯝꯂꯧ ꯂꯥꯡꯒꯨꯝ ꯂꯝꯃꯣꯛꯅꯁꯤ ꯈꯣꯏꯅꯧ ꯄꯣꯝꯕꯤ ꯈꯝꯕ꯭ꯔꯪꯆꯥꯛ ꯃꯛꯄꯥ ꯄꯟꯖꯨꯝꯕꯤ ꯅꯪꯅꯤ ꯍꯌꯦꯡ ꯇꯪꯒꯤ ꯃꯇꯝ ꯑꯣꯏ ꯅꯪꯅ ꯂꯧ ꯇꯥꯔꯛ ꯃꯇꯝꯗ ꯂꯣꯏꯃꯣꯝ ꯐꯧꯉꯪ ꯁꯥꯁꯅꯨ ꯐꯧꯔꯦꯟ ꯄꯩꯅ ꯌꯩꯕꯗ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯖꯧ ꯁꯥꯁꯤ ꯃꯔꯧ ꯆꯥꯎꯕꯤ ꯅꯪꯗꯤ ꯆꯤꯡꯉꯨ ꯑꯩꯕꯨ ꯊꯧꯁꯥꯗ ꯍꯌꯦꯡ ꯃꯇꯨꯡ ꯇꯥꯕꯗ ꯐꯧꯅꯥ ꯐꯧꯔꯤꯛ ꯑꯃꯇꯪ ꯆꯥꯕꯗ ꯅꯌꯥꯀꯨꯝꯕ ꯑꯣꯏꯁꯅꯨ ꯈꯣꯌꯨꯝ ꯂꯥꯏꯅ ꯈꯪꯁꯅꯨ ꯀꯣꯔꯧ ꯅꯣꯝꯅ ꯌꯦꯡꯁꯅꯨ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯃꯪꯕꯗꯨꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯪꯍꯧꯔꯤ ꯇꯥꯕꯗꯤ ꯇꯥꯗꯦ ꯂꯩꯁꯅ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯗꯨꯅ ꯅꯤꯡꯉꯣꯜ ꯐꯝꯖꯥꯎꯗ ꯍꯤꯞꯊꯔꯤ ꯃꯄꯥ ꯂꯥꯡꯅ ꯐꯝꯈꯤꯅꯤꯡꯕꯁꯨ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯅ ꯉꯝꯗ꯭ꯔꯤ ꯉꯁꯤꯗꯤ ꯂꯩꯁꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯣꯛꯀ ꯃꯣꯂꯥꯡ ꯃꯥꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯃꯄꯥ ꯂꯥꯡꯗꯅ ꯀꯝꯗꯧꯔꯤ ꯉꯁꯤꯗꯤ ꯃꯂꯪ ꯅꯨꯡꯁꯤꯠ ꯃꯍꯥꯛꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯃꯁꯤꯠꯂꯛꯏ ꯑꯗꯨꯛ ꯏꯪꯅ ꯁꯤꯠꯄ ꯃꯂꯪꯂꯛ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯨ ꯃꯇꯤꯜꯂꯛꯏ ꯍꯥꯏꯅꯕ ꯂꯩ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯂꯕꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯏ ꯍꯥꯏꯅ ꯇꯞꯅ ꯇꯞꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯁꯨ ꯍꯧꯖꯤꯟꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯍꯣ ꯂꯩꯁꯅꯥ ꯍꯣ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯅꯪꯒꯤ ꯂꯥꯏꯗꯤ ꯑꯁꯥꯕ ꯂꯣꯏꯕꯒ ꯂꯩꯕ꯭ꯔꯥ ꯏꯅꯦ ꯈꯤꯇ ꯂꯩꯈꯤꯒꯦ ꯍꯣ ꯇꯥꯕ꯭ꯔꯣ ꯍꯣ ꯂꯩꯁꯅꯥ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯦꯛ ꯀꯧꯏ ꯂꯩꯁꯅꯥ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯍꯦꯛ ꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯕꯨ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯁꯥꯕ ꯂꯥꯏꯗꯤꯕꯨ ꯂꯩꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯀꯧꯔꯕꯅꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯅꯤ ꯂꯩꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯤ ꯀꯥꯡꯈꯜꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯡꯃꯩ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯊꯣꯛꯏ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯨꯏ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯩ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯈꯟꯗꯨꯅ ꯍꯥꯏ ꯑꯦ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯃꯤꯠ ꯊꯛꯏꯅꯦ ꯅꯪꯒꯤ ꯊꯥꯡꯃꯩꯗꯣ ꯑꯃꯨꯛꯇ ꯃꯨꯊꯠꯂꯨ ꯀꯩꯗꯧꯒꯦ ꯃꯤꯠ ꯊꯛꯑꯦꯕ ꯀꯩꯅꯣ ꯏꯅꯦ ꯁꯤ ꯊꯥꯡꯃꯩꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯃꯨꯛꯇ ꯃꯨꯊꯠꯂꯨ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯃꯊꯟꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯄꯗꯒꯤ ꯃꯩꯔꯤ ꯑꯗꯨ ꯐꯨ ꯀꯥꯝꯗꯨꯅ ꯃꯨꯊꯠꯂꯤ ꯅꯨꯄꯤꯗꯨꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯑꯗꯨꯅꯤꯗꯅ ꯅꯦ ꯍꯦꯛ ꯇꯥꯏ ꯈꯪꯗꯦ ꯂꯩꯁꯅꯥ ꯍꯟꯗꯛꯇꯤꯅꯦ ꯏꯅꯦꯒꯤ ꯃꯤꯠꯁꯦ ꯀꯔꯤꯅꯣꯃ ꯌꯥꯝꯅ ꯇꯧꯏ ꯃꯩ ꯎꯕ ꯌꯥꯗꯦ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯠꯇꯁꯨ ꯎꯕ ꯌꯥꯗꯦ ꯀꯔꯤꯕꯨ ꯅꯥꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯅꯕꯨ ꯅꯨꯡꯊꯤ ꯃꯪꯕꯁꯤꯗ ꯃꯩꯒ ꯑꯃꯠꯇ ꯌꯥꯎꯗꯈꯩ ꯑꯩ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯅꯦ ꯃꯪꯒꯣꯜꯗ ꯑꯣꯏꯅ ꯀꯥꯈꯠꯁꯤ ꯃꯪꯒꯣꯜꯗ ꯐꯝꯁꯤ ꯑꯦ ꯌꯥꯔꯅꯤ ꯐꯝꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯏꯅꯦꯁꯦ ꯈꯔꯁꯨ ꯊꯨꯔꯦ ꯅꯠꯇꯦ ꯅꯪꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕ ꯑꯔꯣꯏꯕꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯕꯗꯤ ꯀꯌꯥꯅꯣ ꯍꯦꯛꯇ ꯄꯨꯊꯣꯔꯛꯎ ꯏꯅꯦ ꯂꯩꯈꯤꯒꯦ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯏꯅꯦꯁꯦ ꯑꯋꯥꯡ ꯄꯟꯗꯣꯜꯁꯨ ꯌꯧꯒꯗꯕ ꯏꯅꯨꯡ ꯉꯥꯟꯕꯗ ꯌꯧꯒꯦ ꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯈꯔ ꯊꯨꯔꯣꯏꯕꯦꯝꯃ ꯍꯣꯏ ꯏꯅꯦ ꯌꯥꯅꯤ ꯁꯥꯕ ꯂꯣꯏꯕ ꯂꯩꯗꯤ ꯃꯄꯜ ꯇꯔꯥꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ ꯐꯔꯦꯗꯥ ꯎꯊꯣꯛꯅ ꯏꯅꯦ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯕꯦꯝꯃ ꯈꯔ ꯍꯦꯛ ꯊꯨꯔꯛꯎ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯗꯦ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯂꯥꯏ ꯐꯗꯤꯕꯤ ꯂꯩꯕ ꯆꯨꯝꯅ ꯂꯥꯛꯂꯤꯕꯩ ꯍꯥꯏꯅ ꯃꯅꯤꯡꯉꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯎꯄꯨꯗ ꯍꯥꯞꯇꯨꯅ ꯊꯝꯕ ꯂꯥꯏꯗꯤꯈꯩꯗꯨ ꯂꯧꯊꯣꯛꯏ ꯇꯟꯖꯥꯁꯤꯗ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯇꯥꯔꯛꯏ ꯅꯪꯅꯤ ꯍꯦꯛꯅꯤ ꯅꯪꯅ ꯉꯝꯂꯣꯏ ꯂꯣꯏꯅ ꯍꯦꯛꯇꯠꯀꯦꯅꯦ ꯈꯪꯕ꯭ꯔꯥ ꯂꯩꯁꯅꯥ ꯋꯥꯈꯜꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯈꯨꯠꯇ ꯂꯥꯏꯗꯤꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯌꯦꯡꯂꯨꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯏꯉꯛ ꯉꯛꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯍꯧꯕ ꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯍꯣ ꯂꯩꯁꯅꯥ ꯏꯅꯦ ꯁꯤꯗ ꯂꯩꯀꯣ ꯑꯍꯤꯡꯁꯤꯗ ꯅꯈꯣꯏꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯃꯅꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯛꯅꯤꯡ ꯀꯥꯏꯁꯤ ꯅꯨꯡꯄꯥꯜ ꯑꯣꯜꯂꯦ ꯍꯥꯏꯕ ꯃꯅꯝꯁꯤꯗ ꯍꯦꯛꯅꯤꯡꯃꯟꯈ꯭ꯔꯗꯅ ꯍꯦꯛꯂꯤꯕꯅꯦ ꯃꯤ ꯑꯃꯗꯤ ꯍꯦꯛꯂꯤ ꯑꯅꯤ ꯑꯍꯨꯝꯇꯒ ꯍꯦꯛꯈꯤꯒꯦꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯅꯥ ꯂꯩꯍꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯨꯅꯨꯡꯁꯤ ꯆꯥꯗꯦꯀꯣ ꯄꯥꯝꯕꯤ ꯀꯥꯏꯁꯦ ꯌꯥꯟꯊꯠꯀꯅꯨ ꯄꯥꯝꯃꯨꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯐꯦꯠꯇꯤ ꯎꯔꯦ ꯂꯩꯁꯅꯥꯁꯨ
ꯅꯨꯄꯤꯗꯨ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯥꯗ ꯍꯦꯛꯇ ꯀꯨꯝꯊꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ "ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯉꯝꯂꯤꯗꯅ ꯋꯥꯍꯩ ꯑꯁꯤꯗ ꯏꯅꯦ ꯀꯔꯤꯕꯨ ꯋꯥꯅꯤꯗ ꯁꯨꯝ ꯑꯍꯨꯝꯗꯤ ꯍꯦꯛꯂꯦ ꯏꯅꯦꯅ ꯁꯤ ꯍꯦꯛꯂꯦ ꯍꯥꯏꯗꯅ ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗꯤꯗ ꯏꯅꯦ ꯏꯅꯦꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤ ꯁꯤ ꯏꯅꯦ 10 ꯁꯨꯔꯝꯃꯤ꯫ 10 ꯍꯥꯏꯕ꯫ ꯂꯩꯁꯅꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅ "ꯏꯅꯦ ꯂꯥꯏꯗꯤ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯗꯤ ꯂꯥꯏꯗꯤ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯩꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯈꯪꯃꯦꯠ ꯍꯦꯛ ꯃꯦꯠꯁꯤꯜꯂꯤ꯫ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯏ ꯋꯥꯗꯨ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏ꯫ "ꯊꯥꯗꯣꯛ ꯊꯥꯗꯣꯛ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯊꯥꯗꯣꯛ"꯫ ꯅꯨꯄꯤꯗꯨ ꯇꯥꯕꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯦꯛꯇ ꯅꯣꯛꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯊ꯭ꯋꯥꯏ ꯋꯥꯔꯛꯏ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ "ꯑꯩꯕꯨ ꯊꯥꯗꯣꯛ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ"꯫ ꯍꯦꯟꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯁꯤꯜꯂꯤ꯫ ꯃꯥꯕꯨ ꯍꯦꯛꯇ ꯈꯨꯗꯛꯇꯨꯗ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯌꯨꯝꯂꯥꯏ ꯌꯨꯝꯂꯥꯏ ꯌꯨꯝꯂꯥꯏꯅꯤ ꯌꯨꯝꯂꯥꯏ ꯑꯩ ꯁꯤꯕ ꯌꯥꯗꯦ ꯌꯨꯝꯂꯥꯏꯅꯤ ꯌꯨꯝꯂꯥꯏ"꯫ ꯑꯁꯨꯝꯅ ꯉꯛꯅ ꯍꯥꯏꯔꯝꯂꯒ ꯄꯦꯠꯂꯝꯕ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯁꯣꯔ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯃꯈꯧꯔꯤꯗꯨꯗ ꯄꯥꯏꯗꯨꯅ "ꯀꯅꯥꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯈꯧꯔꯤ ꯃꯦꯠꯂꯝꯂꯤꯕꯗꯣ ꯀꯅꯥꯅꯣ"꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯈꯪꯍꯧꯗ꯭ꯔꯦ ꯑꯍꯤꯡ ꯑꯁꯤꯗ ꯑꯣꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯄꯥꯛꯄꯤꯅ ꯍꯥꯏ "ꯇꯧꯔꯤ ꯁꯥꯔꯤꯁꯤ ꯇꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯉꯔꯥꯡ ꯑꯗꯨꯝ ꯇꯥꯟꯖꯥꯗꯨ ꯐꯪꯂꯕꯅꯤ ꯍꯥꯏꯕ ꯀꯨꯏꯅ ꯃꯥꯕꯨ ꯍꯤꯡꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯄꯗꯨꯗ ꯑꯗꯨꯝ ꯁꯤꯡꯗꯕ ꯃꯦꯠꯂꯝꯕ ꯌꯥꯔꯕꯅꯤ ꯍꯥꯏꯕ"꯫ ꯃꯁꯤꯗ ꯃꯥꯏꯕ ꯉꯧꯇꯣꯟꯅ "ꯑꯣ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯑꯩꯅ ꯁꯣꯏꯍꯟꯕꯅ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯊꯋꯥꯏ ꯅꯨꯄꯤꯗꯣ ꯂꯥꯏꯗꯤ ꯂꯩꯕ ꯁꯥꯔꯒ ꯊꯥꯖꯤꯜꯂꯤꯗꯅ"꯫ "ꯍꯣ ꯊꯥꯖꯤꯜꯂꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ"꯫ "ꯄꯥꯛꯄꯤ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯅꯪꯕꯣ"꯫ "ꯑꯣ ꯁꯥꯎꯖꯗꯦ ꯑꯩ ꯅꯤꯡꯕ ꯑꯃ ꯊꯨꯡꯅꯕꯁꯤꯗ ꯏꯇꯟ ꯍꯦꯛ ꯅꯤꯡꯗꯣꯟ ꯄꯣꯝꯖꯕ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯉꯔꯥꯡꯇ ꯂꯣꯏꯕ꯭ꯔꯣ ꯇꯞꯅ ꯑꯃꯨꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ"꯫ "ꯑꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦ ꯑꯩꯒꯤꯗꯤꯅꯦ ꯑꯃꯨꯛꯇꯪ ꯇꯧꯕꯗ ꯃꯄꯥ ꯆꯨꯝꯅ ꯁꯣꯏꯗꯅꯕ ꯇꯧꯕꯗꯨꯅꯤ ꯄꯥꯝꯂꯤꯕ"꯫ "ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯋꯥ ꯉꯥꯡꯅꯕ ꯑꯃ ꯏꯌꯥ ꯌꯥꯔꯣꯏꯗꯧꯔꯤꯌꯦ꯫ ꯀꯗꯣꯝꯗꯒꯤ ꯌꯨꯝꯂꯥꯏꯅꯣ ꯍꯥꯏꯕ ꯊꯣꯛꯂꯛꯏꯗꯣ"꯫ "ꯀꯅꯥ ꯈꯪꯅꯤꯒꯦ ꯏꯪꯈꯣꯜꯗ ꯂꯩꯔꯕꯅꯤꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯊꯣꯛꯂꯛꯏꯕ ꯑꯣꯏꯔꯝꯅꯤ"꯫ "ꯑꯗꯨꯗꯤ ꯇꯥꯡꯉꯧꯇꯣꯟ ꯍꯧꯖꯤꯛ ꯀꯝꯗꯧ ꯇꯥꯕ ꯀꯔꯤ ꯇꯧꯕ ꯇꯥꯔꯤꯕ ꯍꯧꯖꯤꯛ"꯫ "ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯍꯧꯒꯠꯄꯗꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ"꯫ "ꯍꯣ ꯑꯗꯨ ꯀꯔꯤꯗ ꯈꯜꯂꯒꯦ ꯍꯥꯏꯕ"꯫ "ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯥꯏꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯄꯥꯟ ꯊꯣꯛꯍꯟꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯔꯣꯏ"꯫ "ꯌꯨꯝꯂꯥꯏ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯍꯥꯏꯕ"꯫ "ꯃꯁꯤ ꯇꯧ ꯇꯥꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯈꯔꯁꯨ ꯑꯀꯤ ꯑꯅꯪ ꯅꯪꯍꯟꯒꯦ"꯫ "ꯍꯦꯔꯥ ꯇꯥꯡꯉꯧꯇꯣꯟ ꯑꯃꯨꯛ ꯑꯀꯤ ꯑꯈꯪ ꯂꯣꯏꯅ ꯄꯤ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯇꯧꯗ꯭ꯔꯤ ꯃꯗꯨꯒꯤ ꯇꯧꯗ꯭ꯔꯤꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯏꯈꯨꯠ ꯆꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ"꯫ "ꯂꯩꯐꯝꯗꯤ ꯈꯪꯕ ꯅꯠꯇꯦꯗꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯃꯐꯝ ꯑꯃꯗ ꯐꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯈꯪꯂꯤꯕ"꯫ "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯈꯪꯂꯝꯒꯗ꯭ꯔꯅꯦ"꯫ "ꯀꯅꯥꯅ ꯈꯪꯅꯨ ꯄꯥꯛꯄꯤ ꯏꯕꯦꯝꯃ ꯃꯥꯃ ꯕꯣꯔꯁꯤꯡꯗꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯂꯩꯔꯤꯉꯩꯗ ꯇꯧꯔꯝꯗꯧ ꯄꯣꯠꯅꯤꯗ"꯫ "ꯑꯩꯗꯤ ꯍꯥꯏꯖꯩꯅ ꯃꯥꯃ ꯕꯣꯔꯁꯤꯡꯅ ꯂꯩꯔꯤꯉꯩ ꯍꯤꯡꯂꯤꯉꯩꯗ ꯇꯧꯍꯧꯁꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ ꯃꯗꯨꯗ ꯇꯥꯡꯉꯧꯇꯣꯟꯅ ꯍꯦꯛꯇ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ"꯫ "ꯑꯣ ꯌꯥꯔꯦ ꯍꯧꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯔꯣꯏꯁꯤ"꯫ "ꯑꯣ ꯉꯥꯡꯅꯗꯕ ꯌꯥꯗꯕ ꯃꯇꯝꯗꯨꯗ ꯇꯧꯔꯝꯂꯕꯗꯤ ꯊꯕꯛ ꯑꯁꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯌꯥꯔꯝꯗꯧꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯨ ꯌꯥꯔꯤ ꯀꯩꯗꯧꯒꯤ ꯅꯪꯕꯣ ꯑꯩꯅ ꯊꯥꯖꯕ ꯂꯩ"꯫ "ꯀꯔꯤ ꯊꯥꯖꯕ ꯂꯩꯔꯤꯕ"꯫ "ꯇꯧꯗ꯭ꯔꯤꯗꯨꯒꯤ ꯐꯨꯝꯐꯝ ꯂꯩꯐꯝꯗꯨ ꯂꯩꯁꯅꯥꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯈꯪꯂꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ"꯫ "ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯅꯤ ꯄꯥꯛꯄꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯦꯛꯇ ꯃꯔꯩ ꯌꯦꯜꯂꯛꯏꯁꯦ"꯫ "ꯑꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯇꯥꯡꯉꯧꯇꯣꯟ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ"꯫ "ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯑꯣ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯗꯨ ꯑꯃꯨꯛꯇ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯁꯤ"꯫ "ꯍꯣꯏ ꯀꯔꯤꯗꯤ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯨ"꯫ "ꯌꯥꯔꯅꯤ ꯄꯨꯔꯛꯂꯅꯨ ꯑꯃꯠꯇ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯄꯤ ꯌꯥꯏꯅꯨꯅ ꯍꯥꯏꯔꯤ "ꯕꯦꯝꯃ
ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯥꯛ ꯊꯣꯡꯉꯨꯅ ꯆꯪꯈꯤꯕꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕ ꯁꯤꯡ ꯑꯁꯤꯗ ꯄꯨꯡꯃꯨꯠ ꯃꯨꯠꯂꯒ ꯅꯪ ꯁꯤꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯔꯣꯟꯕ ꯅꯨꯄꯥ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯍꯥ ꯂꯩꯁꯅꯥ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯦ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯤꯡꯅꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯜꯂꯦ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯍꯥꯛ ꯈꯨꯝꯂꯨꯗꯦ ꯄꯤꯌꯥꯏꯅꯨꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯅꯤꯡ ꯈꯣꯏꯖꯪꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥ ꯅꯊꯤꯕꯣꯡ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯕꯗꯤ ꯆꯥꯔꯣꯏꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯁꯣꯏꯗ ꯁꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯂꯩꯁꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯏ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯥꯏꯕ ꯑꯉꯧꯇꯣꯟꯒ ꯄꯥꯛꯄꯤꯒꯅ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝꯂꯥꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒꯤ ꯇꯥꯅꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯐꯠꯇꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯍꯩꯔꯕ ꯃꯥꯏꯕ ꯑꯉꯧꯇꯣꯟꯅꯤ ꯄꯥꯛꯄꯤꯁꯨ ꯍꯩ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯉꯧꯇꯣꯟꯅ ꯍꯩꯕꯅ ꯃꯍꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯃꯤꯟꯅꯩ ꯇꯥꯒꯨꯝꯇꯣꯟ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯋꯥ ꯉꯥꯡꯕ ꯄꯥꯛꯄꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯦꯡꯉꯣ ꯈꯤꯠ ꯃꯥꯏ ꯆꯥꯟꯅꯖꯈꯤꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯤꯗꯣ ꯋꯥꯇꯥ ꯑꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯩꯅ ꯌꯦꯡꯂꯛꯂꯒ ꯅꯨꯄꯥ ꯐꯪꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯗꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯐꯥꯎꯗꯤ ꯄꯥꯟꯖꯍꯧꯏ ꯅꯪꯗꯤ ꯄꯥꯟꯕ꯭ꯔꯗꯣ ꯅꯪꯗꯧꯅ ꯈꯥꯏꯅꯔꯒ ꯍꯜꯂꯛꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯐꯪꯗꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯅ ꯂꯩꯕꯅ ꯐꯩ ꯏꯕꯦꯝꯃ ꯍꯣ ꯑꯗꯨꯅ ꯐꯪꯗꯕꯩ ꯋꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯖꯔꯛꯁꯅꯨ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯊꯊꯥꯒꯤ ꯊꯕꯛ natti ꯌꯨꯝꯂꯥꯏ ꯇꯥꯟꯕꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯥꯃꯦꯟꯒ ꯍꯥꯞꯂꯤꯕꯁꯤꯗ ꯀꯥꯡꯉꯧꯒ ꯆꯥꯔꯕꯗꯤ ꯐꯅꯗꯨ ꯃꯍꯥꯎꯅꯤ ꯂꯥꯎꯈ꯭ꯔꯕ ꯅꯊꯤꯕꯣꯡꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯑꯩꯅ ꯃꯁꯤ ꯍꯥꯞꯂꯤꯁꯦ ꯃꯁꯤꯗ ꯊꯧ ꯇꯧꯗꯣꯔꯤꯕꯅꯤ ꯃꯥꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯥꯅ ꯐꯝꯂꯒ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯐꯣꯛ ꯍꯧꯒꯠꯂꯒ ꯃꯥ ꯆꯦꯟꯗꯧꯔꯤꯕꯅꯤ ꯑꯣ ꯇꯧꯔꯣ ꯑꯩꯗꯤ ꯌꯦꯡꯕꯅ ꯂꯩꯔꯒꯦ ꯃꯥꯏꯕ ꯑꯉꯧꯇꯣꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯨꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯛꯇ ꯃꯤꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯐꯝꯗꯦꯡꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯂꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯃꯨꯕ ꯐꯤꯖꯪꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯀꯨꯞꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯎꯏꯔꯣꯟ ꯇꯨꯝꯂꯨꯔꯕ ꯄꯤꯌꯥꯏꯅꯨ मागी मनाकोंग अनीदा करिगुम्बा खोंजेल अमा तारकपदगी मिकअप खंगथोकथोई खुदक अदुदा ममित मना पुमसिंग येक्सिंगबा हाइबदु ओइरे इ करिनो अहिंग अस्ते तारिबा खोंजेल असिबो तपना हौगतनी साइथोक्तुना तारिबा मागी समलांगदो मखुत येतुना संबल थोक पुनसिली लुखुमदा मैरी थोकना खोयु थंगमई अदुना साकली माना तारिबा खोंजेल असि अतै करिसु नते नुपि अमना थमोई सोकना तेंथाबगी मवोंगनी खलई वखलदा सुमना कयातुना येंगुनि मसिगे गांगसे अहिंग नोंगाई असिदा करिनो हाइबा महाकना तौरिसे हौजिकपु नोंगाई सबुक असिदा मपालसिदा महाक कपलिबनेबा अथोक असुमथों हुक्तेदा असुमना तौबा कनाना हौनबगी कीबु कीरुरे अइदे मसिगी लमकेट पियसे फरोइदौरे तेख्रबा मतम असिदा लाइतेन सारिबनेबा मागिसे मागी सिख्रबा मदौ हनुबदो मागिदमक तेंथारिबा ओइगनि निगाइदना तुमलिबा इबो हौदोकपा अइबु किहनबा खंगलोइदरना नसमदो खुदांग येतुना हाइगे गसिगी नुमिता तंबु युम असिदगी मंगक संपाइदुना लाखनि इनकिगे एहे असुमना साउनिंगना हाइजदुना महाक मखोंग थांदोई ममांग थोंग अदुसु लोलमदे ngasillega leirami haifet yenglaga makuduna sat hangdoklaga piyainum palda thoi imungna mana takiba khonjil adu adumak tari yenakha adumna makhong thangi mathamoida sauningba phawbadugi mayaina dukhumda thalawbu khoiru thangmai adu pairaga thoklakani haibagi wakhal mangonda leiba zatnate amama marak aduda makhada makhong adu sat thangduktuna changsili mahakna dumni hek changsinba हौजिक कपलम्बा खोंजेल तारम्बदो ताखिद्रे चपलेपतु लेख्रे मतौदुदा पियाइनो मासु चपलेपतुना लैसना नंग सिदा कैदौरिगे अहिंग असिदा नंग सिदा कैदौरिगे हाइबनि नंग यामना कपनिंब्रो सिन्थैदा कोइबेमा नंगी पिरांग असिया अहिंग नोंयाइने हाइबा फावबो खंगदबा मखै नंग कपलिबनेबा नंगना असुमना कपलगा सिख्रबा नदावदो अमुक हलकनि हाइब्रो अहिंग अस्ते तमला लाई सारिबा करिगिनो कदाइदर नंगना लैरिसे खुमलक्ते इसिक सिकना अदुमक लैखि पियाइनो मथंतना कोइराव हेक लावी अदुमना मथंता सबिंग वांगांग लंबदगी कनामतना खुमलक्तबदुदा मथमोइदे सिंगनबा म फावरक्ले इतप तपनमो लैसना तंगु ताब्रा लैसना
ꯂꯩꯁꯅꯥ ꯍꯣ ꯂꯩꯁꯅꯥ ꯑꯗꯨꯃꯛ ꯈꯨꯝꯂꯛꯇꯦ ꯃꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯃꯍꯥꯛ ꯐꯥꯎꯔꯛꯂꯦ ꯃꯆꯤꯟꯗꯨꯗ ꯁꯣꯟꯖꯩ ꯀꯔꯤꯅꯣꯅꯦ ꯃꯇꯧ ꯑꯁꯤꯕꯣ ꯂꯩꯁꯅꯥ ꯑꯗꯨꯕꯨ ꯃꯥ ꯅꯠꯇ꯭ꯔꯕ ꯆꯠꯂꯅꯦ ꯂꯩꯁꯅꯥ ꯍꯣ ꯂꯩꯁꯅꯥ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯀꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯎ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ ꯎꯔꯛꯏ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯄꯤꯌꯥꯏꯅꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯈꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯄꯤꯌꯥꯏꯅꯨ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯈꯦꯛꯅ ꯅꯣꯛꯂꯛꯏ ꯈꯣꯟꯖꯦꯜꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯥꯔꯛꯏ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯛꯏ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯃꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯏ ꯄꯤꯌꯥꯏꯅꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯏ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅ ꯃꯥꯁꯨ ꯄꯥꯈꯠꯅ ꯊꯣꯛꯂꯛꯄꯅꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯃꯃꯥꯇꯣꯟꯅ ꯃꯊꯟꯇ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯏꯃꯥ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯤꯌꯥꯏꯅꯨ ꯁꯥꯎꯕꯗ ꯃꯩ ꯍꯧꯏ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯃꯆꯥ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯍꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯁꯤꯅ ꯃꯕꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯅꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯇꯥꯅꯤꯡꯗꯦꯅꯦ ꯁ꯭ꯋꯥꯏꯗꯅꯦ ꯄꯤꯔꯥꯡꯒ ꯁꯤꯠꯊꯔꯛꯇꯨꯅ ꯏꯐꯝꯗꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯅꯕ ꯇꯥꯠꯀ ꯇꯧꯕꯤꯔꯛꯂꯅꯨ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯒꯦ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯃꯆꯥ ꯅꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯏꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯦꯠꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯕꯁꯨ ꯁꯥꯕ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯂꯩꯁꯅ ꯃꯃꯥꯇꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯦ ꯋꯥ ꯃꯈꯥ ꯇꯥ ꯅꯐꯤ ꯅꯔꯣꯜ ꯌꯣꯝꯒꯗꯕ ꯂꯩꯔꯒꯅ ꯈꯔ ꯌꯣꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯣ ꯅꯪ ꯉꯛꯁꯝꯗꯣ ꯑꯩꯅ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯈꯤꯗ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯈꯪꯅ ꯆꯠꯆꯍꯧ ꯍꯥꯏꯔꯤꯕꯁꯤ ꯅꯆꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯏꯃꯥ ꯅꯆꯥꯒꯤ ꯏꯔꯥꯜ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯁ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯒ ꯈꯪꯁꯤꯟꯅꯗꯕꯒ ꯌꯥꯝꯅ ꯍꯩꯀꯣ ꯅꯪꯇꯅꯤ ꯍꯦ ꯏꯕꯦꯝꯃ ꯅꯆꯥ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯄꯤꯌꯥꯏꯅꯨꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯉꯔꯥꯡ ꯑꯍꯤꯡ ꯅꯪꯅ ꯌꯨꯝ ꯃꯄꯥꯜꯗ ꯀꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯃꯆꯥ ꯅꯪꯒ ꯍꯥꯏꯔꯤꯁꯤ ꯇꯥꯛꯄꯤꯈ꯭ꯔꯣ ꯅꯪꯁꯤ ꯇꯁꯦꯡꯅ ꯀꯤꯖꯔꯦꯅꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯨ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯆꯥꯗꯤ ꯃꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯏꯃꯥꯅ ꯃꯄꯥꯜꯗ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯕꯗ ꯅꯆꯥ ꯑꯩꯅ ꯊꯦꯡꯅꯗꯨꯅ ꯏꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯇꯥꯌꯣꯟꯅꯤ ꯋꯥ ꯉꯥꯡꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯔꯦꯕ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯍꯟꯗꯣꯏꯅꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯄꯣꯠ ꯅꯆꯩ ꯈꯔ ꯌꯣꯝꯂꯒ ꯐꯠ ꯆꯠꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯔꯝꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯩꯔꯝꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯈꯛ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥ ꯉꯛꯅ ꯌꯥꯝꯅ ꯉꯛꯅ ꯃꯃꯥꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯑꯃ ꯍꯦꯛ ꯐꯪꯂꯛꯏ ꯃꯗꯨꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯖꯩ ꯃꯨꯔꯥ ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯤꯕꯅꯤ ꯃꯈꯣꯡ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯀꯧꯔꯨꯏ ꯃꯨꯔꯥꯝꯕ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯪꯕꯨ ꯇꯣꯟꯗꯥꯡꯒ ꯊꯕꯛ ꯆꯪꯉꯤ ꯍꯥꯏꯅ ꯇꯧꯈꯤꯕꯗꯥꯏꯅꯦ ꯃꯨꯔꯥꯝꯕ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯧꯏ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯧꯕꯗꯨ ꯃꯣꯔꯥꯝꯕꯅ ꯑꯃꯨꯛ ꯐꯥꯎꯕ ꯍꯦꯛ ꯈꯨꯝꯂꯛꯂꯝꯗꯦ ꯑꯗꯨꯝꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯥ ꯂꯩꯔꯕꯗꯤ ꯑꯩꯅ ꯀꯧꯕꯁꯤꯗ ꯁꯣꯏꯗꯅ ꯈꯨꯝꯂꯛꯀꯅꯤ ꯂꯩꯔꯝꯂꯔꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯌꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯄꯤꯌꯥꯏꯅꯨꯗꯨ ꯍꯧꯖꯤꯛꯇꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯈꯔ ꯐꯤꯡꯂꯞ ꯇꯧꯅ ꯆꯪꯂꯛꯏ
ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯂꯩꯁꯅꯥꯅ ꯌꯨꯝꯗ ꯍꯦꯛ ꯂꯩꯔꯕꯗꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯟꯈ꯭ꯔꯒꯦ ꯑꯁꯤꯅꯤ꯫ ꯃꯃꯤꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠꯇ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜꯗꯨ ꯁꯤꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯤꯠꯄ ꯍꯧꯏ꯫ ꯄꯤꯌꯥꯏꯗꯨ ꯂꯩꯁꯅꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯒ "ꯍꯦ ꯏꯀꯥꯏꯗꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ? ꯇꯧ ꯉꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩꯅꯦ꯫ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯀꯩꯁꯨ ꯅꯪꯅ ꯇꯥꯗ ꯂꯥꯛꯇꯕ ꯁꯥꯏꯅꯦ꯫ ꯅꯪ ꯀꯔꯤꯒꯤ ꯁꯨꯝꯆꯤꯠ ꯁꯤꯠꯄ? ꯁꯤꯠꯄꯤꯒꯅꯨ꯫ ꯇꯥ ꯇꯧꯁꯤꯟꯅꯅꯨꯅꯦ ꯏꯕꯦꯝꯃ꯫ ꯊꯝꯃꯣ, ꯌꯥꯝ ꯊꯨꯅ ꯊꯝꯃꯣ, ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯨꯝꯆꯤꯠꯇꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯅꯥꯀꯜꯗ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ꯫ "ꯆꯠꯈ꯭ꯔꯣ, ꯆꯠꯄꯤꯈ꯭ꯔꯣ, ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯏꯀꯥꯏꯗꯕꯤ, ꯅꯪ ꯍꯥꯏꯔꯒ ꯃꯉꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯏꯟꯈꯤ꯫ ꯂꯩꯁꯅꯥ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯎꯞꯇꯨꯅ ꯇꯥꯏ꯫ ꯃꯃꯥꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ "ꯆꯠꯄꯤꯈ꯭ꯔꯣ, ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯨ꯫ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ, ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯇꯣꯟꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯛꯂꯕ ꯃꯤꯆꯩ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯔꯥꯝꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯄꯤꯌꯥꯏꯅꯨ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯁꯥꯔꯦ꯫ ꯃꯗꯨꯒꯤ ꯃꯆꯥꯗꯨꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯣ? ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤꯗ ꯌꯨꯝ ꯑꯁꯤꯗ ꯏꯪꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯍꯥꯎꯗ ꯑꯣꯏꯅ ꯊꯣꯡꯗꯣꯛꯂꯨꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯦ꯫ ꯑꯔꯩꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯀꯔꯤꯅꯣꯃ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤ ꯃꯝꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯁꯤꯠꯇꯨꯅ ꯆꯠꯄꯒꯨꯝꯅ ꯍꯦꯛ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯂꯩꯒꯟꯗꯦ꯫ ꯑꯗꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯦꯛꯇ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯣꯡꯅ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯍꯧꯔꯞ ꯇꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯄꯤꯌꯥꯏꯅꯨꯅ ꯅꯥꯞꯄ ꯑꯅꯤꯗ ꯍꯦꯛ ꯌꯩꯔꯔꯦ꯫ ꯄꯤꯌꯥꯏꯅꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯧꯏ꯫ "ꯀꯅꯥꯅꯣ? ꯍꯩ ꯏꯀꯥꯏꯗꯕꯤ, ꯅꯪ ꯑꯃꯨꯛ ꯃꯐꯝꯁꯤ ꯂꯥꯛꯏꯔꯥ? ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯕꯃꯨꯛ ꯅꯪ ꯁꯤꯗ ꯆꯪꯉꯛꯏꯅꯣ? ꯌꯥꯝꯅ ꯊꯨꯅ ꯆꯠꯆꯍꯧ." ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯩꯖꯕ ꯇꯥꯔꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯗ ꯃꯗꯨ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ "ꯃꯁꯤ ꯌꯦꯡꯉꯣ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ" ꯍꯥꯏꯗꯨꯅ ꯂꯝꯌꯥꯏ ꯀꯥ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯠꯂꯤ ꯆꯞ ꯂꯦꯞꯇꯨꯅ꯫ "ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛ, ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯆꯠꯀꯣ." ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯜ ꯑꯃꯨꯛ ꯐꯪꯂꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ, ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯝꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯌꯨꯝꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯦꯠꯇꯨꯅ ꯆꯠꯄꯒꯤ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯄꯤꯌꯥꯏꯅꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯃꯍꯥꯛ꯫ ꯀꯔꯤꯅꯣ ꯃꯇꯧ ꯑꯁꯤꯕꯣ? ꯌꯨꯝꯊꯛ ꯑꯁꯤꯗꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯩꯔꯤꯕꯁꯦ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯇꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯤ꯫ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯉꯛꯄ ꯍꯦꯟꯅ ꯐꯥꯎꯔꯦ꯫ ꯉꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯤꯒꯟꯗꯕ ꯃꯍꯥꯛꯇꯨ ꯃꯁꯥꯗ ꯑꯀꯤꯕꯒꯤ ꯏꯍꯨꯜ ꯈꯖꯤꯛꯇꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝ ꯇꯝꯅ ꯃꯈꯣꯏ ꯈꯔ ꯆꯪꯂꯛꯏ꯫ ꯊꯥꯕꯂꯩꯅ ꯍꯥꯏ, "ꯄꯤꯌꯥꯏꯅꯨ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯅꯪꯅꯦ ꯅꯊꯃꯣꯏ ꯌꯥꯝꯅ ꯀꯟꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥ ꯂꯩꯁꯅꯥꯕꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯦ? ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯅꯪꯅꯦ ꯈꯛ ꯇꯧꯒꯅꯨ꯫ ꯏꯆꯥ ꯂꯩꯁꯅꯥꯅꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯕꯒꯦ ꯍꯥꯏꯕꯅꯤꯗ." ꯄꯤꯌꯥꯏꯅꯨ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯑꯃꯨꯛꯀ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯁꯅꯥꯒ ꯀꯨꯁꯨꯝꯒ ꯂꯦꯞꯃꯤꯟꯅꯔꯤ꯫ ꯀꯨꯁꯨꯝꯒꯤ ꯃꯃꯥꯅꯤ ꯊꯥꯕꯂꯩ꯫ ꯊꯥꯕꯂꯩꯅ ꯑꯃꯨꯛꯀ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯂꯩꯁꯅꯥꯅ ꯀꯌꯥꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤꯕ? ꯄꯤꯌꯥꯏꯅꯨ, ꯏꯆꯥ ꯂꯩꯁꯅꯥꯁꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤꯅꯦ꯫ ꯌꯨꯝꯁꯤꯗ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯅꯦ꯫
ꯋꯥꯇꯥ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ꯫ ꯏꯆꯦ, ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯅꯤꯗ꯫ ꯃꯁꯤꯗ ꯏꯆꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯥꯎꯁꯤꯟꯕꯤꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇ ꯏꯆꯥ ꯂꯩꯁꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯤ ꯀꯅꯥꯅꯣ? ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯏꯆꯦꯅ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ, ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯑꯗꯨ ꯑꯣꯏꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯆꯠꯀꯗꯕ ꯁꯥꯖꯠ ꯂꯤꯆꯠꯇꯨ ꯆꯠꯂꯨꯅꯦ꯫ ꯍꯣ, ꯅꯊꯧ ꯅꯠꯇꯦ, ꯑꯩꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯗ ꯏꯆꯦꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ꯭ꯔꯣ? ꯅꯕꯨꯛꯆꯦꯜꯗꯣ ꯈꯔ ꯐꯥꯗꯣꯛꯅ ꯈꯟꯕꯁꯨ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯄꯤꯌꯥꯏꯅꯣ? ꯑꯁ, ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯀꯩꯁꯨ ꯂꯩꯇꯕꯗ ꯈꯣꯏꯗꯧꯁꯦ ꯑꯃꯨꯛ ꯍꯦꯛ ꯁꯥꯎꯒꯠꯍꯟꯕꯤꯔꯤ ꯑꯩꯕꯨ꯫ ꯅꯪꯅ ꯁꯥꯎꯕ ꯁꯥꯎꯗꯕ ꯏꯆꯥ ꯂꯩꯁꯅꯥꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯨ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯊꯦꯝꯗꯨꯅ ꯉꯁꯥꯏꯗꯒꯤ ꯀꯨꯁꯨꯝꯒ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯤꯕ꯫ ꯄꯤꯌꯥꯏꯅꯣ, ꯋꯥꯖꯔꯛꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯥ ꯂꯩꯁꯅꯥꯕꯨ ꯅꯪꯈꯛ ꯃꯤꯔꯥꯏꯁꯦ ꯈꯟ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯣ, ꯈꯤꯠ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯕ ꯁꯥꯔꯤꯅꯣ? ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ, ꯌꯥꯔꯦ꯫ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯕꯤꯔꯅꯨ꯫ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯉꯥꯡꯂꯣꯏꯒꯦ꯫ ꯏꯃꯨꯡ ꯑꯁꯤꯒ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯆꯥ ꯂꯩꯁꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯇꯥꯟꯊꯣꯛꯂꯕ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ, ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ꯫ ꯏꯆꯥ ꯂꯩꯁꯅꯥꯁꯦ ꯌꯨꯝ ꯑꯁꯤꯗꯅꯤ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯕ ꯇꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯋꯥꯇꯥ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅꯗꯤ ꯍꯦꯛ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯅ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ, ꯏꯆꯥ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯕꯣꯛꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟ꯫ ꯁꯤꯗ ꯂꯩ꯫ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝꯅꯤ ꯃꯁꯤ꯫ ꯐꯔꯦ, ꯏꯃꯨꯡ ꯆꯪꯖꯔꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗꯒꯤ ꯂꯩꯁꯅꯥ ꯇꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯄꯤꯌꯥꯏꯅꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯃꯃꯤꯠꯇꯨꯅ ꯐꯩꯖꯩ ꯍꯦꯛꯇ ꯌꯦꯡꯏ꯫ ꯃꯃꯥꯇꯣꯟꯒꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯗꯨ ꯂꯩꯁꯅꯥ ꯎꯏ, ꯃꯗꯨꯕꯨ ꯀꯤꯅ ꯀꯤꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯅ ꯄꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯑꯩꯅ ꯀꯜꯂꯤ ꯍꯥꯏꯅ ꯂꯩꯊꯣꯛꯂꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯋꯥꯇꯣꯟꯅ ꯋꯥꯡꯒꯦ ꯋꯥꯡꯂꯕꯅ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯄꯅꯤ꯫ ꯄꯨꯛꯆꯦꯜ ꯐꯥꯗꯣꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯂꯩꯇꯕꯅꯤ꯫ ꯏꯆꯥ ꯂꯩꯁꯅꯥꯗ ꯅꯪꯅ ꯇꯥꯊꯤꯅ ꯇꯧꯕꯗꯣ ꯈꯔ ꯂꯦꯞꯄꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯀꯨꯁꯨꯝꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯩ, ꯀꯌꯥꯝꯅ ꯁꯛꯇꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯊꯑꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕ꯫ ꯏꯁ, ꯃꯈꯣꯏꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯊꯑꯣꯏꯅ ꯁꯤꯗ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗꯒ ꯄꯥꯎꯇꯥꯛ ꯄꯤꯔꯝꯕ ꯁꯥꯔꯤꯅꯣ? ꯍꯣ, ꯅꯪꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯠꯇ ꯇꯥꯗꯦ, ꯑꯩ ꯑꯃꯠꯇ ꯇꯥꯍꯧꯗꯦꯕ꯫ ꯏꯁ, ꯃꯥꯕꯨ ꯂꯨꯅ ꯇꯧ, ꯃꯉꯣꯟꯗ ꯊꯤꯅ ꯇꯧꯅꯨ ꯀꯥꯏꯅ꯫ ꯍꯣꯏꯅꯦꯍꯦ, ꯅꯥꯜꯂꯒ ꯊꯝꯂꯒꯦꯅꯦꯍꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯄꯤꯌꯥꯏꯅꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯒ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯗꯅ ꯃꯊꯧꯃꯛ ꯑꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯦꯕ꯫ ꯐꯩ, ꯑꯣꯠꯀꯦꯕ, ꯃꯥꯕꯨ ꯑꯣꯠꯀꯦꯕ, ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯩꯊꯥꯕꯤꯁꯦ ꯑꯩ ꯇꯧꯒꯦꯕ꯫ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯏ꯫ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯏ, ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯂꯩꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ, ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏ, ꯊꯕꯛ ꯐꯩꯗꯀꯣ ꯁꯅꯥ ꯏꯕꯦꯝꯃ꯫ ꯀꯔꯤ ꯇꯧꯕꯒꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯅꯣ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯅꯤꯡꯂꯤꯒꯦ ꯍꯥꯏꯕ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯑꯣꯏꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯀꯧꯔꯛꯀꯅꯨ! ꯀꯔꯤꯒꯤ ꯏꯃꯥ? ꯑꯩ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ? ꯅꯪꯕꯨ ꯑꯩꯅ ꯄꯣꯛꯄ꯭ꯔꯣ? ꯏꯃꯥ, ꯅꯆꯥꯕꯨ ꯀꯅꯥꯒꯤꯗ ꯁꯩꯗꯥꯡꯒꯗꯒꯦꯅꯦ? ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯗꯨꯗ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯏꯃꯥ? ꯇꯥꯅꯤꯡꯗꯦ! ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯕ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤꯅꯦ꯫ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯦꯅꯦ꯫ ꯅꯪ ꯃꯁꯤ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ? ꯌꯦꯡꯉꯣ, ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅꯅꯦ, ꯅꯪꯅ꯫ ꯏꯃꯥ, ꯏꯀꯥꯏꯗꯕꯤ! ꯅꯪꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯩ, ꯌꯦꯡꯅꯤꯡꯗꯦ, ꯍꯧꯒꯠꯂꯨ! ꯆꯥꯛꯀꯩꯗꯣ ꯊꯣꯡꯕꯤꯅꯨ, ꯏꯈꯨꯠ ꯄꯥꯜꯂꯤꯌꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯒꯦ꯫ ꯍꯩꯃꯥ, ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦ, ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯍꯧꯒꯠꯂꯨ ꯍꯥꯏꯔꯕꯗꯤ ꯍꯧꯒꯠꯂꯣꯗꯅ꯫ ꯂꯩꯁꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯆꯤꯡꯈꯠꯂꯤ꯫ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ, ꯀꯗꯥꯏꯗ ꯂꯩꯔꯨꯁꯤ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯇꯥꯊꯤꯅ ꯍꯦꯛꯇ ꯍꯥꯏꯔꯤ꯫ ꯂꯩꯁꯅꯥ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯤ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕ ꯑꯁꯤꯃꯇꯗꯤ ꯃꯍꯥꯛ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯕ꯫ ꯅꯨꯡꯁꯤꯗꯕꯅ ꯑꯩꯅꯦ꯫ ꯄꯨꯡꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤ꯫ ꯂꯩꯁꯅꯥꯕꯨ ꯆꯥꯛ ꯄꯤꯖꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯦꯛ ꯄꯤꯖꯗꯦ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩ꯫
ꯄꯤꯌꯥꯏꯅꯨ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ, ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯆꯥꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯔꯁꯤꯒꯦ? ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯥꯅꯦ ꯃꯑꯣꯡ ꯑꯃ ꯌꯥꯝꯅ ꯇꯧꯔꯛꯏ꯫ ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯕꯨ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯇꯨꯝꯅ ꯇꯨꯝꯅꯤꯡꯕꯅꯦ꯫ ꯀꯥꯟꯅꯗꯦ, ꯇꯨꯝꯃꯨꯔꯨꯒꯦ ꯑꯩ꯫ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯩ ꯉꯝꯂꯔꯣꯏ꯫ ꯇꯞ ꯇꯥꯈꯩ ꯆꯥꯁꯤꯜꯂꯨꯔꯕꯅꯤꯅ ꯃꯁꯥꯗ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯃꯥꯡ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯅꯕꯤ ꯉꯥꯇꯪ ꯉꯥꯁꯤꯜꯂꯝꯃꯤ꯫ ꯁꯨꯝꯗ꯭ꯔꯤꯡ ꯐꯃꯨꯡ ꯀꯥꯗꯣꯝꯗ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯆꯤꯛꯀ ꯆꯤꯛꯂꯦ꯫ ꯌꯨꯝꯗ ꯂꯩꯕ ꯆꯨꯝ ꯑꯅꯤ ꯑꯍꯨꯝꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯧꯅ ꯈꯣꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯍꯜꯂꯤ꯫ ꯄꯤꯌꯥꯏꯅꯨ ꯀꯔꯤꯅꯣꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ꯫ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯆꯪꯗꯨꯅ ꯋꯥꯏ ꯇꯩꯕꯗ ꯈꯨꯗꯣꯞ ꯁꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯇꯨꯅ ꯑꯗꯨꯝ ꯊꯅꯝꯂꯦꯗꯅ꯫ ꯑꯃꯨꯛ ꯂꯩꯔꯝꯗꯗꯅ ꯅꯤꯡꯁꯤꯡꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯂꯧꯁꯤꯜꯍꯧꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯥꯜꯂꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯃ ꯄꯥꯏꯈꯠꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨ ꯇꯝꯅ ꯆꯪꯉꯤ꯫ ꯃꯥꯅ ꯉꯁꯥꯏ ꯈꯨꯗꯣꯞ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯣꯏꯅꯦ, ꯍꯦꯛ ꯀꯥꯎꯏ ꯍꯥꯏꯕ ꯃꯥꯡꯂꯝꯅꯤꯗ꯫ ꯂꯩꯇ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯁꯥꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ꯫ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯃꯈꯨꯠ ꯈꯨꯅꯤꯡꯊꯧ ꯑꯗꯨꯗ ꯁꯤꯖꯤꯜꯂꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯎꯔꯨꯏ꯫ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯈꯔ ꯊꯥꯡꯖꯤꯟ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ ꯀꯥꯆꯤꯟ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯔꯥꯝꯕꯅ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯞ ꯅꯞꯁꯤꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯃꯊꯟꯇ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥꯗꯨ ꯉꯛꯄꯅ ꯂꯣꯏ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯏꯃꯥꯒꯤ ꯕꯨꯡꯉꯣ! ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯊꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯏ꯫ ꯃꯣꯔꯥꯝꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯔꯥꯎ ꯂꯥꯎꯔꯨꯕꯒꯤ ꯃꯈꯅꯥꯎ ꯀꯥꯏꯗꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯂꯥꯎꯏ꯫ ꯂꯩꯁꯅꯥ, ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯊꯨꯅ ꯂꯥꯎ ꯍꯩ, ꯇꯥꯔꯕ꯭ꯔꯥ? ꯂꯩꯁꯅꯥ ꯇꯨꯝꯕ ꯅꯠꯇ꯭ꯔꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ ꯂꯩꯌꯦ, ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯃꯥ ꯂꯩꯌꯦ꯫ ꯃꯈꯨꯕꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯅꯥꯟꯊꯩ꯫ ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯩ꯫ ꯏꯕꯨꯡꯉꯣ, ꯍꯩ, ꯇꯧꯄꯥꯁꯦ, ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯟ ꯑꯁꯤꯗ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯈꯅꯥꯎ ꯀꯩꯁꯦ ꯀꯪꯕ ꯃꯥꯜꯂꯦ, ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯔꯛꯎ꯫ ꯈꯣꯡꯂꯩꯌꯥꯡꯅ ꯊꯣꯛꯇꯨꯅ ꯏꯁꯤꯡ ꯄꯨꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯊꯛꯁꯤ, ꯏꯁꯤꯡ ꯈꯔ ꯊꯛ꯫ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯏ ꯈꯨꯖꯣꯛ ꯌꯥꯗꯨꯅ꯫ ꯏꯁꯤꯡ ꯈꯔꯅ ꯃꯀꯣꯛ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯄꯤ꯫ ꯃꯣꯔꯥꯝꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯀꯥꯆꯤꯟ ꯂꯩꯃꯨꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯥꯆꯤꯟ ꯑꯁꯤ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯕꯨ ꯀꯣꯏꯀꯧ ꯀꯧꯕꯅꯤ, ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨ ꯀꯟꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯇꯥꯕ ꯉꯝꯗꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯃꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ, ꯃꯥꯏꯕ ꯑꯉꯧꯇꯣꯟ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯄꯥꯛꯄꯤ, ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯍꯦꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯄꯤꯌꯥꯏꯅꯨꯅꯗꯤ ꯂꯩꯁꯅꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯅꯧꯍꯧꯅꯅ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯏ꯫ ꯃꯄꯥꯂꯥꯡꯗ ꯑꯉꯥꯡ ꯑꯃꯅ ꯊꯦꯝꯕ ꯀꯧꯕ ꯌꯥꯗ ꯍꯪꯉꯥ ꯍꯥꯏꯅ ꯄꯪꯀꯞꯇ ꯍꯦꯛ ꯀꯞꯄꯤ꯫ ꯀꯞꯂꯤꯕꯗꯣ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇꯅꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯞꯄ ꯇꯣꯛꯂꯣ ꯍꯥꯏꯋꯥꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯑꯁꯨꯛ ꯀꯟꯅ ꯀꯞꯄꯁꯤꯕꯨ? ꯇꯣꯛꯑꯣ, ꯊꯦꯡꯅꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯏꯆꯥ ꯊꯣꯏꯕꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯇꯨꯝꯊꯣꯛꯑꯣ꯫ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯊꯦꯝꯕꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄ ꯇꯣꯛꯄ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯁꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦꯗꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯞꯅꯤꯡꯂꯤꯕꯁꯤꯕꯣ? ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯦ? ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯏꯃꯥꯅ ꯍꯨꯝ ꯁꯨꯕꯤꯒꯦ, ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯣꯛꯑꯣ꯫ ꯇꯨꯝꯃꯨꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯦꯝꯕꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯞꯄ ꯇꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯔꯛꯂꯦ꯫ ꯅꯪ ꯌꯥꯝꯅ ꯀꯞꯅꯤꯡꯂꯕ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯀꯞꯅꯤꯡꯂꯕ꯭ꯔꯥ? ꯑꯁꯨꯛ ꯐꯖꯅ ꯊꯦꯝꯕꯁꯤꯗ ꯅꯪ ꯀꯞꯄ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯦꯕ? ꯅꯪ
ꯅꯪꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯃꯃꯥ ꯅꯨꯡꯁꯤꯗꯕ ꯃꯆꯥ, ꯅꯪ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝꯅ ꯀꯞꯅꯤꯡꯂꯕꯗꯤ ꯀꯞꯄꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯄꯝꯂꯤꯕ ꯃꯆꯥꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯂꯪꯏ꯫ ꯃꯁꯤꯕꯨ ꯂꯩꯁꯅꯥꯅ ꯃꯃꯤꯠꯇꯨꯅ ꯎꯔꯨꯏ, ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯄꯥꯜ ꯊꯣꯛꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯁꯨꯃꯥꯡꯗꯅꯤ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ, ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯆꯪꯈꯤꯕ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯍꯦꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯀꯤꯕꯅ ꯏꯃꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ꯫